저 혼자 승질할게. Cây nuôi tàu à? Ai chỉ ngarang thì phúc nào tận là không ham đâu bà. Ra được không có đâu. Mang tao rồi rồi. Mấy hôm mà bằng lòng. Mahi. Guli kiếm cha đấy. Guli je ô tu anh đi ra đấy. Tây đi cha đấy. Tây đi ra đấy. Phi sẽ kích tăng này, càng tàu sẽ có. Mi tuồng tôi sẵn sàng. Sẽ kích tăng chính cái chỉ có. Phải xin nạp ra sao? Đây được khả năng. Số một cần gì đi? Các cái chính cái chỉ có. Gì đi? Nupsit kumba kang toba sikit ang takat siko source ang gonji kitang katsing katsira Hera, kaino da. Doctor gi jidi thangkalu singkalu hekta hai jibu kaino. Koi jibu nupi ne usita ga mal. Tharami Thamabal gumingi Thaja su Trangdami Leishna tholi leirang hai na Tharami Thamabal gumingi Thaja su Trangdami O Nurabi Nurabi O Nurabi Nurabi Leichil gum pukchelet de la na paudambi Irei gum pukning lui sera na sandokpi Leichil gum pukchelet de la na paudambi Irei gum pukning lui sera na sandokpi Oh Nurabi 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 Mama, I have photo shoot le ba. Ato ay may tay dress pa haiti. Hayang wai mau oraga haylarui. Cái này đi qua nó ngang gì vậy? Ngồi với một khăn bé đi. Hiện giờ là chỗ mì ngồi thì phải cha đi. Mà hai bên thì nó chọn. Yên mà nó thuốc là mít nào thì tao có ý biết là hết cho liệt là nó cạnh ta làm ra tao phải hết mà là thế nào mỗi bảo bung đứng này nè siêu hết nhục thân thân là mày bà nó mà là pa là nè nông của nè cái sắc cái ngày tao đi hùng thú thân mà bi mà anh này vô bi là anh này nè tháp bắc tàu nó xa đó dàn linh là tháp bắc tàu nè yên mà nó mít này cô nhanh đi thế 엄마기 집 옥상 간 동아이 빌어보
ꯃꯥꯒꯤꯁꯦ ꯃꯁꯥ ꯈꯤꯇꯪ ꯀꯟꯈꯠ ꯑꯣꯏꯅ ꯎꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯣ ꯈꯤꯇꯪꯗꯤ ꯆꯦꯟꯖ ꯂꯥꯛꯑꯦꯕꯀꯣ ꯑꯣ ꯗꯣꯛꯇꯔ ꯃꯥꯒꯤꯁꯦ ꯀꯔꯝꯕ ꯇꯦꯁ ꯋꯥꯠꯄ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨ ꯗꯣꯛꯇꯔ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯖꯒꯦꯗꯣꯏꯅꯣ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯑꯥꯐꯇꯔ ꯀꯣ 2 or 1 weeks ꯑꯗꯨꯃꯥꯏꯅ ꯈꯤꯇꯪꯗꯤ ꯂꯩꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯨꯅ ꯐꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯖꯕꯅꯦ ꯑꯩꯈꯣꯏꯗꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯖꯒꯦ ꯃꯃꯥ ꯅꯥꯕꯁꯨ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯔꯣ ꯑꯣ ꯃꯊꯪꯗ ꯑꯃꯨꯛ ꯆꯪꯒꯦ ꯆꯦ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯈꯟꯅꯣ ꯏꯆꯦꯅ ꯍꯟꯗꯛ ꯊꯥꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯄꯤꯕꯤꯔꯗꯤ ꯏꯆꯦ ꯁꯦꯜꯃꯥꯁꯤꯗꯤ ꯂꯣꯏꯗꯕ ꯏꯆꯦ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯔꯤꯗꯅ ꯈꯜꯂꯣ ꯑꯩ ꯉꯁꯥꯏ ꯃꯅꯨꯡꯗꯁꯨ ꯍꯥꯏꯈꯔꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯗꯅ ꯅꯅꯥꯎꯁꯨ ꯍꯟꯗꯛ ꯁꯦꯜꯃꯥ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗꯤ ꯏꯆꯦ ꯑꯩꯁꯨ ꯃꯇꯥ ꯊꯤ ꯁꯥꯔꯦ ꯏꯆꯦ ꯑꯩ ꯀꯟꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯧꯗ꯭ꯔꯦ ꯂꯥꯎꯋꯦ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯁꯤ ꯍꯧꯒꯠꯂꯣ ꯇꯧꯍꯩꯗꯦ ꯂꯣꯏꯔꯕꯅꯦ ꯏꯆꯦ ꯍꯣꯏꯁꯦ ꯑꯩ ꯄꯤꯔꯒꯦꯕ ꯈꯟꯅꯨ ꯑꯩ ꯄꯤꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯆꯔꯨꯈꯤꯒꯦ ꯏꯆꯦ ꯍꯣꯏ 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 ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯅꯪꯗꯤ ꯑꯩ ꯃꯃꯥꯁꯨ ꯅꯠꯇꯦ ꯁꯦ ꯍꯥꯏꯕ ꯏꯜꯂꯨꯁꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦꯕ ꯑꯩꯅ ꯅꯦ ꯃꯅꯥꯛꯇ ꯑꯝꯇ ꯊꯤꯟꯕꯤꯌꯣꯕ ꯉꯔꯥꯡꯁꯨ ꯆꯥꯗꯦ ꯑꯩ ꯆꯥꯅꯤꯡꯗꯦꯃꯤ ꯑꯩꯅ ꯅꯦ ꯃꯅꯥꯛꯇ ꯑꯝꯇ ꯊꯤꯟꯕꯤꯌꯣ ꯋꯥ ꯆꯥꯛ ꯆꯥꯔꯕꯣ ꯃꯃꯥꯅ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯇꯥꯃꯣ ꯉꯔꯥꯡꯁꯨ ꯆꯥꯗꯦ ꯉꯁꯥꯏꯁꯨ ꯆꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯁꯦ ꯄꯄꯥ ꯏꯟꯒꯤꯁꯦ ꯁꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦꯕ ꯑꯩ ꯅꯦꯅꯦꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯊꯤꯟꯕꯤꯌꯣꯕ ꯑꯩ ꯆꯥꯅꯤꯡꯗꯦꯕ ꯐꯔꯦ ꯅꯣꯏꯁꯨ ꯆꯥꯔꯣꯏꯗꯕꯅꯤꯅ ꯄꯄꯥꯁꯨ ꯆꯥꯔꯣꯏ ꯅꯦꯅꯦꯒꯤ ꯌꯥꯏꯑꯣꯏꯕ ꯅꯪꯒꯤ ꯌꯨꯝꯗꯅꯦ ꯉꯁꯤ ꯅꯦꯅꯦꯅ ꯊꯤꯟꯕ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯕꯕꯥ ꯅꯪꯒꯤ ꯃꯃꯥ ꯕꯣꯕꯣꯛꯁꯤꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯕꯕꯥ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯁꯦ ꯄꯄꯥ ꯏꯜꯂꯒꯦꯁꯦ ꯐꯝꯃꯣ ꯏꯟꯁꯥꯡ ꯍꯥꯞꯄꯛꯀꯦ ꯌꯥꯝ ꯆꯥꯁꯤꯜꯂꯒ ꯌꯥꯝ ꯊꯨꯅ ꯆꯥꯎꯅꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯆꯟ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯑꯩ ꯋꯥꯏꯁꯤꯠꯄ ꯂꯣꯏꯔ ꯊꯣꯡꯉꯛꯑꯒꯦ ꯇꯥꯃꯣ ꯆꯠꯂꯣ ꯊꯥꯖ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯨ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯤꯅ ꯉꯥꯏꯗꯗꯅ ꯀꯩꯅꯣ ꯃꯌꯥꯝ ꯆꯠꯂꯨꯈꯤꯒꯦ ꯕꯕꯥꯏ ꯃꯃꯥ ꯐꯣꯇꯣ ꯅꯝꯃꯤꯟꯅꯁꯦ ꯊꯦꯡꯉꯦ ꯂꯥꯛꯑꯣ
ꯂꯩꯔꯛꯏ ꯁꯨꯒꯤ ꯑꯆꯥꯄꯣꯠ ꯕꯣꯕꯣꯛꯅ ꯂꯩꯔꯛꯏ ꯑꯆꯥꯄꯣꯠ ꯄꯤꯒꯦꯁꯦ ꯑꯩꯍꯥ ꯕꯣꯕꯣꯛ ꯋꯥꯏ ꯏꯉꯣ ꯏꯁꯨꯗꯤꯅꯦ ꯃꯄꯥꯟꯂꯣꯝꯒꯤ ꯄꯣꯠꯀ ꯄꯤꯖꯕ ꯌꯥꯄꯣꯟꯇꯦ ꯃꯁꯥ ꯐꯅꯕ ꯑꯩꯒꯤ ꯏꯔꯝꯗꯝꯁꯤꯗ ꯁꯥꯕ ꯄꯣꯠꯁꯦ ꯁꯤ ꯄꯤꯖꯗꯣꯔꯤꯅꯤ ꯂꯣꯏꯅꯃꯛ ꯇꯣꯏꯔꯦ ꯀꯥꯏꯔꯦ ꯁꯤ ꯆꯥꯊꯣꯛꯑꯣ ꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯕꯣꯕꯣꯛ ꯍꯥꯎꯕꯅꯦ ꯍꯥꯎꯕꯅꯦ ꯆꯥꯎ ꯅꯦ ꯃꯃꯥ ꯅꯪ ꯁꯤ ꯊꯝꯖꯜꯂꯣ ꯑꯗꯨꯒ ꯁꯤꯅꯅꯦ ꯅꯨꯡꯗꯥꯡꯒꯤ ꯊꯣꯡꯅꯕ ꯍꯥꯎꯕ꯭ꯔꯥ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯥꯊꯣꯛ 이마기 ngasi khara piro 이마 라고다 nga이리네 켄도이 봄디나나 망사르리네 랑가다 앞다고 kai ni ma haina nungti ge dumai sum hai duba hayeng di soibe aro ine gi di haina khulanga kaudri ga adu tawi ga da tawi ga hayeng di soibe aro ko ibo ki di laite sum ya dori ba hayeng di soibe aro ko ine gi di mayam bina ta di tok tori ba nungai bam yare ni noi hayeng soibe aro ine gi di laite na sum ya dori ba nungti nungmi khen dingi laite na som da ima na da le noi na lawram da di noi kai ha lo ki ge masih hadu ini masih khatu ka masih lawram da ya na ma li ba sai sen langa di lepo nang ai ke po sai sen langa di po chi da po sa pi ro po sa ko na re kwa pini to lai lang khai ma na ha sa pi tao ka bi ha lawram da ya na dai na noi ai na kai dau ge noi ai kai dau ge noi sa pi tao ka bi ka me hai tao ka bi ka la medium này cô ꯑꯁ ꯃꯃꯥ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯅ ꯉꯔꯥꯡꯅꯦ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯄꯅꯦꯕ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦ ꯄꯛꯏꯒ ꯄꯛꯇꯦꯒ ꯔꯥꯁꯤ ꯀꯪꯉꯤꯒ ꯔꯥꯁꯤ ꯌꯥꯎꯗꯦꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯃꯋꯥ ꯑꯝꯇ ꯂꯧꯗꯦꯗ Thaja ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯉꯥꯡꯅ ꯐꯣꯟ ꯀꯥ ꯍꯦꯟꯅ ꯄꯥꯏꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯒ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯥ ꯍꯦꯟꯅ ꯀꯣ ꯆꯝꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯦ ꯆꯥꯛꯇꯣ ꯆꯥꯔꯣ ꯌꯥꯔꯦ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ Prabhu nang gaurana jagoi saragle abdaitana punglon yeragle sibasana isai saglagle gaurana jagoi saragle oi kai sa toi no
Karai chatoy no hai ba ne ngai pho wa hai na gi je ba. Karai chatoy no hai ba. Nati ngai kho karai da chatoy no hai ba ne ngai kho hai ba. Masi yang ko imung asigi awa ba se karim ta khang da ba ne ba. Masi angang je masi Bhaktana pukoi kusile mayai da gauranga prabhu nang. Lima. Limo. Sim. Sakta po. Sakta. lo so. Tán. Custom हुई तक आपसे Kateina I wisip ke sa Iwi sikafu miring hi Iwi uklung li kangashe Iwi uklung li kangashe ke Georgie
thầy sang bài mà ringa pa ringa shi we what pun kari ke pung hi